ꯆꯍꯤ ꯀꯌꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯗꯨꯒ ꯇꯥꯝꯂꯕ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯧ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯃꯥꯗꯣ ꯃꯆꯥ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯎꯆꯦꯛ ꯑꯣꯌꯥꯅ ꯈꯣꯡꯕ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕꯗ ꯍꯔꯥꯎꯖꯕ ꯑꯃꯗꯤ ꯄꯥꯏꯔꯤꯕ ꯀꯨꯔꯥꯛꯁꯤꯡ ꯑꯗꯨ ꯐꯥꯕꯣꯏ ꯂꯥꯛꯄꯣꯏꯒ ꯁꯥꯟꯅꯔꯒ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯑꯗꯨꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯗꯤ ꯅꯣꯛꯆꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯥ ꯑꯗꯨꯅ ꯂꯩ ꯑꯃꯨꯛ ꯍꯦꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯅꯝ ꯈꯪꯕꯒꯨꯝ ꯍꯔꯥꯎꯅ ꯃꯅꯝ ꯀꯁꯨꯠ ꯅꯝꯂꯝꯃꯤ, ꯌꯥꯝꯅ ꯈꯣꯏꯗꯥꯖꯕꯒꯨꯝꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯛꯄꯅ ꯄꯥꯠ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯠ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯩ꯫ ꯇꯔꯨ ꯇꯔꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯣꯏ ꯀꯔꯤ ꯑꯣꯏ, ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯏꯪ ꯏꯪ ꯍꯦꯛ ꯂꯥꯎꯅ ꯎꯏ꯫ ꯍꯦꯛ ꯏꯔꯨꯖꯕꯗ ꯑꯋꯥꯕ ꯑꯁꯥꯕ ꯃꯩꯆꯥ ꯀꯌꯥ ꯈꯪꯏꯪ ꯏꯪꯒꯗꯧꯕ ꯃꯥꯜꯂꯤ ꯌꯦꯡꯕꯗ꯫ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯃꯧ ꯅꯍꯥ ꯃꯃꯥꯗꯣ ꯄꯤꯛꯂꯤꯕ ꯅꯨꯡꯁꯤꯔꯤꯕ ꯃꯆꯥ ꯑꯗꯣ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯊꯝꯕꯤꯔꯒ ꯄꯥꯠ ꯑꯗꯨꯗ ꯃꯍꯥꯛ ꯏꯔꯨꯖꯔꯝꯃꯤ꯫ ꯃꯥꯅ ꯏꯔꯨꯖꯔꯤꯉꯩ ꯈꯣꯟꯖꯦꯜ ꯑꯃ ꯃꯥꯒꯤ ꯃꯆꯥꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯦ, ꯏꯆꯦꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ, ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ꯫ ꯏꯆꯦꯅ ꯀꯥꯈꯠꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯏꯆꯦꯒꯤ ꯏꯆꯥꯁꯦ ꯑꯃꯨꯛꯇ ꯁꯥꯟꯅꯖꯒꯦ ꯌꯥꯕ꯭ꯔꯣ?" ꯃꯃꯥ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯥꯍꯥ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ, ꯁꯥꯟꯅꯋꯣ ꯏꯕꯦꯝꯃ", ꯑꯁꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯆꯥ ꯊꯣꯏꯕꯗꯤ ꯃꯔꯝ ꯃꯣꯛꯏꯀꯣ, ꯇꯨ ꯃꯃꯥ ꯆꯣꯡꯒꯦ, ꯁꯦ ꯌꯦꯠꯇ ꯑꯃꯨꯛ, ꯑꯣꯏꯗ ꯑꯃꯨꯛ", ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯦ ꯏꯕꯦꯝꯃ, ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ, ꯅꯅꯥꯎ ꯂꯥꯛꯂꯦꯗꯅ ꯍꯧꯖꯤꯛꯇꯤ, ꯏꯆꯥꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯋꯥꯕꯤꯔꯒꯅꯨ꯫ ꯏꯆꯦꯁꯨ ꯏꯔꯨꯗꯣ ꯑꯗꯨꯃꯛ ꯇꯞꯅ ꯂꯨꯕꯤꯌꯨ, ꯏꯆꯦꯅ ꯀꯥꯈꯠꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯅꯥꯎ ꯑꯉꯥꯡ ꯑꯁꯦ ꯑꯗꯨꯝ ꯁꯥꯟꯅꯖꯈꯤ꯫ ꯑꯉꯥꯡ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ, ꯃꯃꯥꯏꯁꯤꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯩꯗꯤ." ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯅꯛꯅꯕ ꯑꯗꯨꯗ ꯍꯥꯟꯅ ꯈꯪꯂꯕ ꯑꯃꯒꯨꯝ ꯄꯦꯟꯅ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯤꯡꯉꯥꯏ ꯇꯧꯗꯅ ꯃꯆꯥꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯥꯗꯣ ꯇꯞꯅ ꯇꯞꯅ ꯏꯔꯨꯖꯕꯗꯨ ꯃꯈꯥ ꯇꯥꯔꯝꯃꯤ, ꯑꯁꯨꯝ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯇ꯭ꯔꯕꯗ ꯃꯃꯥ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯥ ꯑꯗꯨꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯔꯤꯕ ꯑꯗꯨꯕꯣ? ꯉꯥꯏꯈꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯅꯤꯃꯤ, ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ!" ꯃꯃꯥ ꯑꯗꯨ ꯏꯁꯤꯡꯗꯒꯤ ꯊꯨꯅ ꯀꯥꯈꯠꯂꯝꯃꯤ ꯑꯃꯗꯤ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯗꯥꯡꯗ ꯃꯃꯥ ꯑꯗꯨꯅ ꯇꯥꯞ ꯐꯥꯔꯗꯨꯅ, "ꯉꯥꯏꯈꯣ, ꯀꯔꯤꯅꯣ, ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯗꯨꯕꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯃꯒꯨꯝ, "ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤ ꯅꯆꯥ? ꯃꯁꯤ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ, ꯅꯪꯒꯤ ꯅꯠꯇꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯎꯅ, "ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯅꯪꯅ ꯑꯩꯕꯨ ꯆꯠꯂꯣ ꯍꯥꯏꯔꯤꯕꯅꯣ ꯍꯥ? ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ? ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯒꯤꯅꯤ ꯍꯥꯏꯔꯤꯕ ꯍꯥ? ꯄꯤꯔꯛꯑꯣ, ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯤꯔꯛꯑꯣꯁꯦ." ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯇꯧꯉꯝꯕꯤ, ꯑꯐꯥꯎꯕꯤ, ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯒꯤ ꯅꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ? ꯍꯨꯔꯥꯟꯕꯤ, ꯑꯐꯥꯎꯕꯤ, ꯏꯆꯥꯕꯨ ꯍꯨꯔꯥꯟꯒꯦ ꯇꯧꯔꯤꯅꯦ? ꯑꯉꯥꯡ ꯑꯁꯦ ꯂꯥꯛꯀꯦ ꯇꯧꯋꯦꯃꯤ, ꯑꯐꯥꯎꯕꯤ, ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯩꯉꯣꯟꯗ ꯊꯦꯡꯂꯛꯀꯅꯨ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." ꯑꯁꯨꯝꯅ ꯂꯥꯎꯅꯔꯤꯉꯩ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯆꯤꯡꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯕ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, "ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ? ꯀꯩꯗꯧꯅꯔꯤꯕꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ?" ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ,
ꯑꯩꯕꯨ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯃꯁꯤꯒꯤ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯄꯣꯛꯈꯤꯒꯗꯧꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯃꯗꯨꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯞꯁꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯛꯇꯅꯤ ꯃꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯥꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯕꯨ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯑꯁꯤꯗ ꯊꯥꯖꯕꯤꯒꯅꯨ ꯃꯥꯒꯤꯁꯦ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯣꯜꯁꯤꯡ ꯇꯥꯕꯗ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨ ꯏꯉꯥꯎ ꯉꯥꯎꯔꯝꯃꯤ ꯑꯃꯅꯕꯨ ꯆꯨꯝꯂꯤꯕꯔꯥ ꯀꯔꯝꯕꯅꯕꯨ ꯆꯨꯝꯂꯤꯕꯅꯣ ꯀꯅꯥꯅꯕꯨ ꯂꯥꯜꯂꯤꯕꯅꯣ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯂꯝꯗꯦ ꯃꯗꯨꯗꯒꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯇꯥꯅꯔꯝꯃꯤ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯅ ꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯔꯒꯦꯀꯣ ꯅꯈꯣꯏ ꯑꯅꯤ ꯌꯦꯟꯅꯕ ꯑꯁꯤ ꯇꯣꯛꯂꯣ ꯃꯁꯤ ꯅꯠꯇꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯂꯔꯣꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤ ꯆꯠꯇꯧꯔꯤꯕ ꯃꯊꯧꯕꯨ ꯇꯥꯔꯤꯕꯔꯣ ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯃꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯇꯥꯟꯅꯐꯝ ꯊꯣꯛꯂꯤꯕꯒꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯦ ꯍꯥꯏꯔꯤꯕꯃꯛꯇꯗ ꯇꯥꯕꯤꯗ꯭ꯔꯤꯕꯁꯤꯕꯣ ꯑꯣ ꯅꯈꯣꯏ ꯄꯨꯂꯞ ꯃꯥꯟꯅꯔꯒ ꯑꯉꯥꯡ ꯑꯁꯦ ꯍꯨꯔꯥꯜꯂꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯆꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯍꯨꯔꯥꯟꯕ ꯑꯃꯠꯇ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯉꯥꯡ ꯍꯨꯔꯥꯟꯕꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯎꯃꯪ ꯑꯁꯤꯗ ꯊꯣꯛꯄ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯕ ꯊꯧꯗꯣꯛꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯑꯁꯤꯒꯤꯁꯨ ꯃꯥꯏ ꯈꯨꯕꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯦ ꯑꯗꯨꯅ ꯍꯦꯛ ꯀꯅꯥꯅ ꯆꯨꯝꯕ ꯀꯅꯥꯅ ꯂꯥꯜꯂꯤꯕ ꯍꯥꯏꯕꯁꯦ ꯈꯪꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯋꯥꯔꯣꯏꯁꯤꯟ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯛꯑꯣ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯁꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯁꯨꯔꯨꯡ ꯑꯗꯨ ꯌꯧꯔꯗꯨꯅ ꯊꯣꯡ ꯉꯥꯛꯂꯤꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯝꯂꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯅꯤꯡꯊꯧ ꯑꯗꯨꯗ ꯋꯥꯐꯝ ꯑꯗꯨ ꯇꯝꯂꯝꯃꯤ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯦꯅꯦ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯃꯃꯥ ꯑꯁꯦꯡꯕꯁꯦ ꯅꯨꯄꯤ ꯑꯅꯤꯃꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯅꯤ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯏꯀꯣꯏ ꯀꯣꯏꯅ ꯆꯩ ꯑꯃ ꯔꯥꯎꯜ ꯑꯃ ꯌꯦꯛꯂꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯌꯥꯏꯗ ꯊꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯔꯣ ꯅꯈꯣꯏ ꯑꯅꯤꯃꯛ ꯎꯃꯪ ꯑꯁꯤꯗꯗꯤ ꯑꯁꯦꯡꯕ ꯋꯥꯌꯦꯜ ꯂꯩ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯒꯅꯤ ꯅꯈꯣꯏ ꯑꯅꯤꯅꯅꯦ ꯑꯉꯥꯡ ꯑꯁꯦ ꯄꯝꯒꯗꯕꯅꯤ ꯑꯃꯅ ꯃꯀꯣꯛ ꯄꯥꯏꯒꯗꯕꯅꯤ ꯑꯗꯨꯒꯅꯦ ꯑꯃꯅ ꯃꯈꯣꯡ ꯄꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯆꯤꯡꯅꯧ ꯑꯗꯨꯒ ꯀꯅꯥꯅ ꯀꯜꯂꯤ ꯍꯥꯏꯕꯗꯣ ꯌꯦꯡꯒꯗꯕꯅꯤ ꯃꯗꯨ ꯇꯥꯕꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯈꯨꯔꯨ ꯀꯨꯜꯂꯗꯨꯅ ꯐꯝꯊꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯑꯁꯦꯡꯕ ꯃꯃꯥ ꯑꯗꯨꯅ ꯌꯦꯡꯂꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒꯤ ꯈꯨꯠꯁꯥ ꯑꯗꯨ ꯄꯥꯏꯔꯒ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯑꯗꯨ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯙꯣꯟ ꯌꯩꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯡꯌꯦꯡ ꯍꯧꯔꯁꯦ ꯃꯗꯨ ꯍꯦꯛ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯗꯨꯅ ꯂꯩꯖꯕꯤ ꯄꯥꯡꯒꯜ puthokduna angang adubu makhongdagi laktana chinglammi asengba mama adudi yengbadamak nusina yenglaga karisu tawramde nupi atopa aduna kanna singkhibana angang ado nabadagi kaplammi madu ubadagi apopi mama ado wakhal warami pakhatlami madudagi asumna hairaklammi yare lepiro ai mai thire ai isana yare ai masigi changeng ase yaujara roise ai toklage ai mai thire tokpiro masigi changeng ase ai mai thire nupi atopa aduna asumna hairaklammi aina ngamledana aina haredana aigi isane haidana haujikti aigi icha oiredana madudagi ningthauna asumna hairaklammi angang ado asengba mamada sinakro atopa nupi aduna ha karigi aina ngamlibasidi ningthauna makha tarai kari haiba nangna ngamle haiba nangna ngamba nattene nasana nasado
ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯕꯗꯨꯅꯦ ꯅꯪꯅ ꯎꯠꯆꯔꯤꯕꯗꯤ ꯃꯍꯥꯛꯅꯤ ꯑꯁꯦꯡꯕ ꯃꯃꯥꯗꯤ ꯅꯍꯥꯛ ꯅꯠꯇꯦꯅꯦ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯗꯨꯅ ꯀꯔꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯌꯥꯅꯤꯡꯗꯦ ꯃꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯅꯤ ꯅꯪꯒꯤꯁꯤꯗꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯀꯧꯗꯦ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏ ꯎꯃꯪ ꯑꯁꯤꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯂꯩ ꯍꯥꯏꯅ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯉꯥꯡ ꯑꯁꯦ ꯀꯅꯥꯅ ꯆꯤꯡꯏ ꯆꯤꯡꯂꯤꯕꯁꯦ ꯑꯩꯅ ꯅꯠꯇ꯭ꯔꯣ ꯉꯝꯂꯤꯕꯁꯦ ꯑꯩ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯆꯨꯝꯃꯦ ꯑꯩꯅ ꯍꯥꯏꯈꯤ ꯎꯃꯪ ꯑꯁꯤꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯂꯩ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯇꯧꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕ ꯃꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯗꯨꯅꯦ ꯃꯗꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯑꯋꯥꯕ ꯃꯤꯀꯞ ꯇꯥꯕ ꯉꯝꯗꯕꯒꯤꯗꯃꯛꯇ ꯃꯥꯏꯊꯤꯖꯕꯗ ꯌꯥꯖꯕꯅꯦ ꯃꯁꯦ ꯑꯁꯦꯡꯕ ꯑꯄꯣꯛꯄ ꯃꯃꯥ ꯑꯣꯏꯕꯤ ꯈꯛꯇꯅ ꯇꯧꯒꯗꯕ ꯒꯨꯟꯅꯦ ꯃꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯗꯨꯗꯒꯤ ꯂꯧꯔꯒ ꯑꯁꯦꯡꯕ ꯃꯃꯥꯗ ꯅꯤꯡꯊꯧꯅ ꯁꯤꯟꯅꯕꯤꯈꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯦ ꯃꯃꯥ ꯏꯕꯦꯝꯃ ꯅꯆꯥꯁꯦ ꯂꯧꯔꯣ ꯃꯃꯥ ꯑꯁꯦꯡꯕ ꯑꯗꯨꯅ ꯍꯔꯥꯎꯅ ꯊꯥꯒꯠꯆꯔꯤ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯍꯨꯔꯥꯟꯕꯤ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯎꯃꯪ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯈꯣꯡꯒꯨꯟ ꯍꯟꯅ ꯇꯥꯔꯛꯂꯒꯅꯨ ꯇꯥꯔꯛꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟ ꯑꯣꯜꯂꯛꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯅꯤꯡꯊꯧ ꯅꯪ ꯅꯣꯡꯃꯗꯤ ꯑꯩꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯅꯪ ꯈꯪꯒꯅꯤꯗꯣ ꯃꯇꯝꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯦ